Athouba Mangang Kouba FA account amana Kwairamband Ima Keithel gi Joint Coordinating Committee for Peace ke members singbo Meeyam Da Lalle uhanba yaba wahei shing iduna thagatliba adu Numit Humni gi Manung da ima shing amadi Meeyam Da Lalle Haina Sengdokadabani Haina Khwairamband Ima Keithel Joint Coordinating Committee for Peace ke Co Convenor L Mema na chekshin thamlakli Manipur Press Club ke thangjing hall da pangthokpa paugi mifam amada wafam asi fongdokleduna mahakna makha chana hai Manipur Kaibe Yaroi Haiba Wafam Yauna, Nebaki Oba Tabak Toram Sing that Nasi Fawa, Pambom Tingduna Ima Sing Nakli. Mamang Jehigi May Ohum Dagi Nasi Fawa Kuki Narco Terrorist Sing Tengaduna letting a chair Asida. State Asigi Chief Minister that Unified Command Gate Chairman Sinabi Haiduna, Haunaruba Taudana, Mahirui Kiana Chief Minister Banglo Amade, Ras Baban Mamang the Iho Ama Kanghodana Johnson Lapa Aduda, Kaitel Fambi Ima Sing Icha Sing Kari, Tolakadagi Highness and a Kibane. Mahiroi Singh aduna Governor Unaruba Matung Pung Kun Marigi Matam Thaba Aduda, Ahing Oirakpadagi, Kaitel the Changlakuna, Yum the Halaroi Hybadagi, Kaitel the Lakibane, Masida Kanagumba Amatana Insilapalate. Jairak Asida, Athouba Mangang now, Mahaki Facebook account da, Imasing Asigi Mincha Tiba Yaba Wafum Kaya Ama Hairabanina, Madugi Matik Java Kudam Tangdam Soidan and Leramgani Kale, Madam Aduna, Athouba Mangang Hairiba. Sing adugi kudam changdam kuding mag laibak Meeyam da Athouba da Khangadabani. Jahi kaya Ima Sing asina Meeyam gi thabak tawrakpada political party amatadagi sel chakiba lekidre. Ima Sing na angamba putoknaduna Keithel fambi Sing gi chawkhatnaba honaduna laikibani. Pumnamak asigi ona tainabada Ima Sing asigi mingcha thiba yaba wafam thamlakliba ase Numit Humni gi manung da laibak Meeyam khangna sengdokadabani. Hiram masigi matang da Manipur Police ke Cyber Crime Department da so thigatpinaba wafam thamkiba leire haina so mahana makha chana fongdoke. Kutak tak kari kumba ihom ladi ai khoi myam che chungjan naraga kaunaraga khaidel simakta da atopa da khoi punde khaidel simakta da myam amang da pullaga loina thengnarak pa ngaktani rajini do lamta sangaga phamina ba chu lekte haira ba chu lekte adagi laiba numit tu soi khoi punga kai kaim khangde adubo myam wini haraga di chief minister da power sinau aduga somda seta dai lakona sinaga no khoi manipur se tangdu lekta dre haira badina ai khoi share to bom tu ena to ba khaktani Mati butukai harga de ko yaro soy de ko yawani ado ai ko gi chief minister da power pidra di pida ba yaro ai haiba demand da ai ko gi ko chief minister ne power par di ma chap chana ma thong to bangam ngani power yaw da ba dai to dri male ado de angang singna taliba da bi se ai ko gi su share yaw ri haidana ado da saruk yaru ba kaktani ado khangdana Athouba Mangang na ai mangairam ne na kanagi thoijin ne inchalaga marum da lepaga urarwe na Facebook da pantha thagat pi bado Athouba matam da yama bada Numit Humni bong manung da chengdok piro adu mama oi bing haktani macha mana lan ge su lale harga di ngakpi bong mama haktani adu ga ai mangai de harga di chap chana kalimai saktam laur ga thengnaraga nang bu jot kani ai bacha ngasi ai koi haijagi Paugi mifam aduda saruk yakibe Khwairamband Ima Keithel Joint Coordinating Committee for Peace ke Co Convenor Ibe Yaimana Hai Ngasi thagatliba Ima Sing ase imung pudaba thagatkiba ngakthine Hauzik oiriba leibak ki fibam asida mahiroi singna Unified Command ki Chairman Chief Minister da Sinabiu Haiduna horakpa irang aduda Khwairamband Ima Keithel Joint Coordinating Committee for Peace ke member singna khongjang adu yengbang ngamdabadagi karida sohigadagi khana senakibani irang adubu insinba manba maungda Athouba Mangang hairiba miyoi asina mahaki Facebook account da iduna thagalakpa ase committee asina yamna hakchin lawe Committee asigi Ima Sing ase selfie duna nekpa yabu oina ubadi aranbu oikane asigumba yamna leibak macha tadaba aran wafam ase Numit Humni gi manung da leibak miyam khangna sengdokadabani haina bahana makha chana fongdoke Akoi na problem ama thopa khuding ni tor pada thamoi si den nungai ta ima me am se magi thamoi da phawra thoraki ba ni ubam tan nate paisa na su nek ba nate ba aduga hoye wi hingi ba congress government hi congress ki party leidi magi president leidi cm adigi hanagi ex cm leidi loina maksi ne sengdok bi ba ma darkar lai sugum ba ma khoi coordinating committee ima singsa badnam si ni se Mayek siyang na siri ba miso yung Numit Humni gi manung na Ima Meeyam Da Lalle hai Sengdokadabani aduga mana hujiki Congress ki pi pacha pi ka hai ba si ju pi gi belai bra khot para kana dano kari dano kudam sangdam loi na puthok piu adu natraga di akoi Ima Meeyam na haura ga di hujiki hai ri ba Athouba Mangang hai ri ba se kaya nungai ba oiroi